Moreda Kuki militant singna RPG sizinaduna landarakpada special commando ani leikhidre ahumna sokle. Moregi STPO Singtham Anand Kumar hatpada chenabami ani state force na faduna court putokraba matungda ngasi ayu angan badagi RPG yauna akan momong da state force ta landarakpagi thodokta special commando da attest tawduna leiba IRB person ani sire person kharana asok apan nangkhre nakal anigi marakta hojik su lepa leitana akan momong da nongmai kapnari Presna fangbo paugi matung ina Kuki militant singna maikei kiyadagi akan momong da RPG yauna nongmai kapsilakpada leikidraba amadi asokpa person sing impanda puraknaba mafam aduda leiriba helicopter paikhatpa ngamdana hojiksu leiri hairi Kuki militant singna chatharakpa attack ta special commando da attest tawduna leiba habildar ama yauna person ani leikidabaga lonana person kharana asok apan nangkibani adumagpu Usil nasilna nungtilda helicopter da leikidraba singi hakchang sing Imphal da purakre leikidraba person ani adudi Imphal West ki malom tulihal makhalaikai digi wangkem somorjit ni mahak manga suba IRB gi special commando da attest tawduna leibani atopa ama aduna takhelambam Silesor lamsang akham dagi ni hari mahak special commando gi habildar oina leibani hari Pao sina haibada ngasi ayupung ahum makhairam taba matamda Kuki militant singna mga soba Assam Rifles ki location point KLP manaki Sikkim Bank nakna lairiba ima kondong lairembi kubam gi singthak tagi mori gi di khunai hotel da hangliba commando gi post da landarakki RPG amadi apabu makhal gi khulai sijinadan landarakba aduda special commando gi post hangliba di khunai hotel gi saruk sing amadi gari khara amang ata thokki Pawasina iba nungtil pung mari makhairam taba phawbada moreda akan momongda nongmai kapnari more ward number 7 amasung ward number 9 da su akan momongda khutthoknaki Amaromda ngasi ayupung 13 makhairam taba matamda security force amari Kuki militant singi marakta khutthoknaba aduda bomb tasinbadagi more ward number 7 gi manung chena leiba kanan bank da yum manga taruk yauna Mount More Public School maina sakre state force ta Kuki militant singna khut tharakpa aduda more gi mafam khara da leiriba central force singna sizinaba Casper gari phawba Kuki khulai paiba singna overpower tawduna maning halanduna state force ta nomai amadi bomb kapsenduna bomb kapsin bagi thawongi video su social media da viral oiki lonana central force ki gari na takpa oiramgani haina singnaba Kuki nupi amasu lambi da soktuna leibagi video singsu hojik social media da viral chatlibani panba yabadi moregi STPO singtham anan hatpada maru oina chenaba Philip ke khongsai amasung hemkhalan mante ani police na faraba matungda ngarang numidang moregi judicial magistrate first class ki mamangda video conferencing ki khutangda putoklaba matungda numit mapan nigi police custody da remand lawbaga lonana case asigi makha taba proceeding special NIA court Imphal West da sinakibani State force ki damok miyamna faigak faina lepkani kokomi Moreda Santi Hanjal Hanaba Mathau Tauriba State Force Singda Landarak Iba Kuki militant Singda State Force ki officer Singna Lengaki Oiba order Piraktaba Thidana Sabsana Tabak Taubiu Kokomi Amadi Manipur Miyamna State Force ki demok Paigak Final Lepkani Haidana Kokomi na Laukthok Kray Kuki nako terrorist singna RPG yauna state force ta attack sa tharakpa sida Assam Rifles na khut thadriba karigino Eastern Command gi geo sina moregi khongchatta Kuki militant singna khut tharak labadi hangani haibagi wafam kadai de chatkre haina ngasi lamfenda leiba kokomi gi office ta pangthokpa pawgi mifam amada kokomi gi coordinator Jitendra Ningombana phongdokre State Force da ahenba sakti piu haiduna khwairamul kethel fambi singna khongjang sangsin kre moreda mathau tawriba State Force singda Kuki fulai paiba singna attack tawduna State Force singi marakta siena thogalakpa fawba tumina leisinba yaningde State Force da ahenba sakti pi gadabani haiduna demand tawduna khwairamul ima kethel fambi singna khongjang sangsin kre Emergency da sizinanaba Imphal de helicopter lengdana thambinaba Home Ministry da haijakre Manipur lenga ki Commissioner Home T Ranjitna Ministry of Home Affairs tanga si cherol amathaduna Manipur da hojik oriba law and order ki phibam asi yenglaga emergency ki thabak thoramda sizinanaba MHA Air Access
helicopter Imphal da lengdana yamdrabada numit 8 ni thambinaba khangankre Ministry of Home Affairs ki Additional Secretary Police to Division da thaba cherol amada Manipur gi border town more da hojik law and order gi phibam ka hena fataba amadi yamna toina nomai kamnabagi thodok sing leptana thokli ngasi su nomai kamnabagi thodokta IRB person ani siraga kharana aso open nangle asigumba phibam asina medical emergency gi mathau tarakpada helicopter ama Imphal dagi ngasidagi horaga chayol ama lengdana thambina bahaiduna phongdokli matamatamgi oiba ipaw update singidamak miyamna channel asibu nungsibiduna like comment subscribe tawiramo.